Hi ma'am, punamakpui koknono khurumjari ma'am. Ngasi video ma punaga lae ko aigi video sang ngasi kari uidoino haibada khogi yam nungaite haukiba November gi tang kun manga aikogi Manipur gi Laimakhung Army Camp tagi ngangkhraba khogi kaka Laisram Kamal Babu magi loinabi hujik karam phiamda lairi matau karamna ma hingli haibado mate khak mayam share tawjarake mathang mathang sum angamba ai magi awaba siga saruk jaminari ko ado ngasigi video mate maka hojik ngaki mamangda aina maga unajaruba matamda mate amakak ai ahanbada mase matau karamna magi yumsida matau karamna lairibagi haibado aibidi magi mapuroiba halakini haibagi asado hojik phauba ga lairi magi mapuroiba halakani haibado ado video matek amakak mayam da share tawjarake mayam hojik igoi inomsa hairiba khogi handak mangkhriba kaka sigi loina bise matau karamna lairibagi haibado aikhogi Manipur gi laingak aikhogi mingoni pajar pabung biren amtangdi yengbiu ko aduga yamna kasardagi mafamduda challaga se nan lambi tawjara hinjariba aigi kakado aidi hujik thibam khangdana lerise Manipur sarkar na tumina leithokba Bharat sarkar na tumina leithokba ase sathina ji penadre khoi kasar da leiriba ichinau sing yam satina penadre ba ko ado mayam changdana akhoi gi kaka sebu amtang phangnaba thibida chauna mateng pangmina sei aduga akhoi khuju tawna haijari akhoi gi Manipur sarkar amadi akhoi gi Bharat ki lengak ta ai khuju tawna haijari akhoi gi mangkhriba kaka mingoina pajarwada Laisram Kamal Babu tekta kaidana magi imung manungda sinabiu haidana khurumjar haijari hojik aikogi indom chase matau karamna leiri ma karamna mayumda leiri haibado mayam lekai gi mayamna senaraga mase yam waba phiamda ma tawham chabam khangdana chaba thakpa khangdana leirakpase makse kari oidono haibasu khangde yengminasi mayam video matek se yengminasi mayam अखोगी इचेसिगी बाई कमल बाबू सिंहाबू असुमना निमित मरी नि चुपना सुराबा फावबदा ngasi फावबदा रिंगलांगला लंगिन अमता पुथोकपा ngamdaba aise Assam government amadi Manipur government ni mathakta koi sathina nungaite kari naidi Assam rifle army camp फावबदा akoi safe oirakta baise akoi siga akoi leitana leiba ngamde ichesigi phibam jengbiraga angang sigi condition se jengbiraga Assam government amadi Manipur government athuba matamda akoi gi hajik missing oiba ibaise puthokna akoi gi ijegi makuta sinabiu asi akoi gi natragadi akoi gi su karo tawba rakani matungdagi su akoi gi pendaba phungdawa mathang rakigani aduna jaragadi matam athuba matamda nongmani ni sigi manungda ichegi ibaise puthokna akoi gi kuta sinabiu asiga hairaga ai wari selo sanjarage ai wari ku bro soji ngambi dinam ta mayam na puthok piro asina tane kai mani ha leitre leita laira bagi suba no machat pa ba da koi sep oirak ta bai akoi ge life se koi kari ore thido re ge ba leita laira ba suba chat pa si koi asi ba da koi sep oirak ta bai akoi ge life se kari no ba asigi khongjangase Manipur government na athuba matamda aigi inau Kamal Babu athuba matamda pidaba jade haina ai asi mafum asidagi ai hanna tuba chang tara lona haigari asi miwebagi nupi amagi hakchangbi tainabi ama leitaba haibase miwebagi khonta namna nungaitaba pindaba ama oire ikho maramaduna Assam government amadi Manipur government na athuba matamda sinlangna inau Kamal Babu athuba matamda thokpiu haina ai media gi thongda hanna haijari भारत सरकार ने करी कमल बाबू लसिंदना थंबीरी आर्मी केम तगी लसिंदना थंबीरी आर्मी केम तगी मांग खिता अखोय पुने मंगसी चैंपियन ने सरकार अनि की मथकता आर्मी केम तो मांग मी मुन मेंबरी नि चुकना थीबा फंगे ngasi mama macane hingli mi bamje maya mubidra kari gitu minna lona lairi Kamal Babu kari gitu minna lairi Assam police kari ki sone no babu thiye puthok
ꯄꯨꯊꯣꯛꯅ ꯄꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯀꯔꯤꯒꯤ ꯁꯣꯜꯂꯤꯕꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯗꯕ ꯌꯥꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯉꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯇꯨꯡꯗ ꯑꯁꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯃꯁꯤ ꯁꯣꯏ ꯄꯤꯗꯕ ꯌꯥꯗꯦ ꯀꯦꯝ ꯃꯅꯨꯡꯗ ꯀꯣꯃꯟ ꯕꯥꯕꯨ ꯃꯥꯡꯉꯒ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯒꯤ ꯄꯨꯊꯣꯛꯅ ꯄꯤꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯀꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯁꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯃꯜ ꯕꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯗꯕ ꯌꯥꯗꯦ